AST की स्टेटस ता लेबा हाइबसी खुदिंग मकी याइफनबनी AST चिलिनाउसिंग chakthung munge haibanate makhoisu chao eikhoisu chao ge haibani haina Rajya Sabha के MP Mara Sanajaoba lesemana phongdokri wafumasi ELITETV news की editor Jit Ningombaga akhanana unaba mada phongdorakhibani MP Mara Sanajaoba lesembana makhatana phongdokhibada AST की wafumasi center ga unaduna tanabadasu constitution ayaba piraga leraba wafamni ILP Manipur da chana hananabage ayaba pidrungai ki mamangda wafumasi phongdorakhibani kanagumba singna AST की wafumasi lana sandokpani nungaite mitai AST status oiba matamda kanamata ki chakthung muloi makhoisu chao eikhoisu ahenba chakthung loduna chage haibani haiki Sinna hoi akhoi state ki ba mayam packet period du gaji honorable chief minister suma gi wakhalon dan leiraga su akhoi gi ining thoge ba open ni city amagi wafum natabi to chief minister su kan wai sanajon da koi ST dimani matang se sida willingly haidi mayam torogo su mayam na yaga da haiba to se ba chief minister na phongdo bu su le ining thoge wakhalon da koi ST gi matang se sai sida kari mot le ni to hoi masida mayam chingi kanaguma han ST oiba singna koi lana khanbusu yawi adu khoina haije akoina ST waraga asagi moina phangaba chakthung du khoina matken haibati samna koi khudam tang haijabada si moina charamba chak pukham du ai su yauksalage jaminar si haiba nate nang su chak pukham dum laini ai su chak pukham piro haibana mamdi ai su chara helakpa si kuire ai sondhare chahugdari sirani haibana adu munna fajana aikoi khandabiragadi ai singi signal sung myam su ai yarkani khanmamdi ai ne haije masimadi ai chawthong haijani maitene hek manipur se sondagi ba mitene hek mutkhagadi manipur di apunba manipur gi masakti taptam karkan manipur se tasalli ba khomjalli ba adegi kainom tang kanglubom targu tu themi ba chenjala khami se mitene masimadi mayam su yabiu aduna sumaina tawjariba ama koigi sum tamatan mutkhagadi apunba manipur adudi adum automatically chakhini aduna ngasi aikona ST gi changchaliba demand se kanagumba kanglu puru amagi chakthung munge mogi matak koi kakhe haibanati